Drug Machet Phaoba Leibak Asida Changhalloi, India gi Ngamkhei asi keidounungda drug lallonba singi Lambi Oihalloi haina. Union Home Minister Amit Shah na akanba wapham thamlakli. Wapham asi Manas Helpline number 1933 amadi. Masigi email ID hangdokpagi tawram amaga mari lainana Central amadi State ki Anti-Narcotics Agency singi official singda wa ngangba amada magna phongdokhibani. Drug trafficking ki matang da miyamna Narcotics Control Bureau NCB da pau pithok pishin taunabagi platform ama oiriba Manas Helpline number amadi email ID hangdokpagi tawram aduga mari lainana Union Home Minister Amit Shah na hai drug ki business kuding magase ngasi de narco terror ga mari lainare drug ki business dagi fanglakba sanfam singa sina ngasi de Leibak asigi security da khwaidagi chauna threat piri agency kuding mangna drug sizinariba myoi sing phaba khagnatana drug lalonbagi network sing manghanna honagadabani Leibak asina nisa oina sizinaba drug gram ama Phaoba Leibak Asida Changhalloi loinana India gi Ngamkhei asi drug lallonba singi Lambi keidounungda Oihalloi masida natana drug supply chain asigi matangda akanba mityang changadabani demand reduction gi hiramda ningthina lalong yatbaga loinana harm reduction gi lamda so chanaba thabak sing paikhatkadabani drug ki problem asi thengnariba agency singna drug ki supply chain asi manghannaba top to bottom amadi bottom to top animakta mityeng changduna akanba action lokhatkadabani nongtha kangphal amadi isingi lambida drug puthok pushin tawriba mafam sing track tawbaga loinana drug traffic tawkiba aroiba mafam adu yauna thigatkadabani Prime Minister Narendra Modi na luchingba Leibak asina haukiba chahi mangadagi hauna drug ki mayokta akanba thabak paikhale Leibak asina agency singda mamal hanthaba narcotics ki preliminary testing kit sing atuba matam da fanghanaba honari masina agency singna drug amari leinaba case sing register tawbada hena kudong chaba pikani kumjali singani nifu taret fawbagi manungda India se hiram kudingmakta mangju thaba Leibak ama ohenba haiba Prime Minister Narendra Modi na thamliba pandama se Leibak asigi haurakliba naha singna drug tagi lapna leiraba matam dada fangbang ngamgani haina Union Home Minister na makha taki